State asida hayeng Imphal West, Imphal East, Bishnupur amasung Thoubal da Ayuk Pung Dagi Nungthil Pung ani Phaoba Curfew gi Athingba Komthokhre hiramasi ga mari leinana ngasi mari leinaba district magistrate singna order thoki baga loinana curfew gi Athingba Pung khara komthok lamlabasu miyam gi punsi Miam punshinduna dharna famba rally chatpa singdadi adumak athingba thamle amaromda ngasi gi oina district mari asida Ayuk Pung dagi numit yungba pung tarani thoi Phaoba curfew komthokhi ngasi curfew gi Athingba pungja khara komthoklingai miyamna tangai fadaba thabak thoram sing khara pangthoknaki adum oinamak numit yungba matungdagi makhatana curfew thamkiba amadi total shutdown namaram oiduna miyam gi mahausa gi punsida chauna akaiba pikhi